Yengbi pa punamapu Sarasina Sharman Impact News ki manhuna taram nokshari ngase manhuna ki topic se possibility of peaceful poll haibas tane madudi election ki date lauthokre candidate kana oirakpa yaba hi hojik mayam punamaki ming mamni candidate ki karigi lauthorokdo budi mangda tan leiri lauthorokti date lepkhre tawadabu ngarang dagi amuk khoi mamang khara numit khara pa kanda ngarang situthoga numit khara mang pa kanda adum kahini nomoi ka pa khopai makol su ta daba Irangi karigi khara macha sing kari sing lejarasu thoidokna hanagi oiba kangnupki masel nongoi kapna ba ka haibsi uba taba phangaktabagi wafam duni election la amina kitang phibam amung lakpra ka haina santi phajana pamjaba haitai santi bu nakai singna pamjaba singna khanba wakhalon china duni tawudu ngarang dagi mu kapa aduga se mai thaba khopagi kari wafam sing kari sing lakpakanda hangai bu wahangdi election si maruina peaceful oina pangthokpa adugumba election du oigadori jatla haiba wang amu thole madudi oiragadra natagana election lakpanina karim kanda center su shanti gi tanjam tang lobu yabra yingba kaibagi area si khoi manung na dum pandi panjaki bani luna swaiste kumna khana janaba tanjani lingin bir ge singi ai ye than mapiri base professor Chinglen Masnam department of economics Manipur university ni ai hana mado ja Chinglen mutaram nokchari aduga ja Chinglen oi de lingin bir base Dumnam Premananda, Head of Assistant Associate Professor Law Department Manipur University ki Oja Premanda Sui Taram Oksari aduga Oja Premanda ki oida ai yekta tarang family jere bise Dr. Dhanabilasam social activist ne tamo dhanabi sui taram oksari tamo dhanabi yaw da ku yune da mai kidi akoi ne haiba tamo no tabudi schedule le lamba khara chin ki timing pung da ti khara war mi tamo se hai khuding ya bi ti dai sam na haraga ngasi ya bi tamo aduna mang da khana ki khara tamo dum tabi ramuni tabi bakhak natana dum thengna lakuni na lai bo hang di tamo election ki gadi gi matama manipur su yawrane ye laukhoropda kholokpada adum yawre tamo mamang khara mu yengkanda kamna ba khono bi thabak sung thokre adur di election si bom tang shanti oibagi phibam duda election sida tanjam log dujala center so dugumba plan su ram bai da kana khana gi pru dum lei taw khara muk chakhala yengkanda no solution no election na adum kholau sing kari sing thole ngasi makta so imagi merai side tagi shanti hanjanandana kari karamba mawonga mayam mangda tholaga bot kho madai no jo hang acho mu re da swai si punna yengkana da mo kamai thambini duga overall da Shanti oina pangthokpa election ama oidori bra haibo hangsi mangna tharaga please go ahead tam Ojasrat miyam tamona ojasrat ko ji khati pakpor pen da inofsrat haita inofsrat ngasai gi miyam marksida akoina common interest kumba common aspiration kumba leiba khunai jina khara yam progressive boy Auda koi different interest like ba different aspiration like bise maside ya matam da conflict si inevitable ne aduga chamana na ojik si vote tawning busu yawi tawning da busu yawi tawning ba yaw dia ba leite ko tawning busu yawi tawning da busu yawi lan ji ju tawning busu yawi tawning da busu yawi na cha are shanti ji yamna pamjaba mi ju lei shanti gi wa ngang obada phu busu lei ko Jadi tongan magi different interest, different aspiration lai bani na aku ina hek predict tu buse kita lu budi wai ba. Adubu trend si sumiyeng kan da hujik se election ki interest si jingi ju tahudra di fak ta doi ne. Tam gi ju tawroi na hadi phaba. Ada lu re di handa ki April 19 degi hore ka. Ada aku 26 ta mu phase ani da thara doi ne ba. Adugo overall India ki phase 7 level da ani thada budu koi Manipur ki ahan baisina inner su outer su kon baisina inner da ko outer da ada masi yengor kan da khoina sum torom badigi election ji da khitang hena serious oigi dana shanti ki posi lakadra hai badi khara khan badi khalle ba adubu sida magi se chingi sinau singi su jik se maroi na moi candidate pu thoi matang ji moi meeting loi tong na re ko BJP ki moi Dr. Ellison Lakwiya Henry ade NPF ki Timothy ke do koi Jimik Lakwiya ina Henry ko adu Congress ki de Alfred ke athadu adu moi even karai da BJP lai ke do moi wari saba hore ba adi Tamenglong gumba Chandel gumba Senapati gumba ji
BJP dum thadar kani ukunda na khara wat kani gaina muijo assess to bahor kreba that means sing the interest sam bhajan leiri okay aduga muidi si thurong wa ban tamne tampak ka adegi maroina kuki taba sigi area sigi su sidane ba khoni yeng bahor ise aduda kuki taba area sing na ngarang si maroina ngarang idu songphel da leiba khoi kangpupi ga imphal is ka taina ba kailoni dana ko khoi gi kare haitare district ki sida kai hau khun da ngarang tawrise 3 pung ahung minute tara da ne ba ngarang kapi se ko lengoi pek pa khot pa tawu duga mi jing du nang lai khong dong se le na me te ta ba sing ta adagi di konang dong itham murang pure dong tawri ba that means pung taruk ka minute tara mung chatha bai se pung ahum hena kap ne ba ko ado swaina tawrakani thaje da bu ngarang adum kapa khre tawrakre sida inaw sar khoina yeng ya ba yore se akhoi haijaba lanji khoi proxy war ni proxy war har di magi petrol na soi leini di madubu command tawriba adagi moi darkar leba piriba kholiba proxy war dum tawidana aigi utu nangna lan tawibne ba adu nangi yengom to kom yam yengbne ba aduna bot mamangda lan leptabasi community amada khoina moina soidana lepkhani lepoi haibungamde ngasagi petrol do haidi moibu command toriba adu moida direction pi ba mayam do adugi makha polen khali adugi yenguraga di ngasagi bot mamang se santi hoidong mala violence ki wari sum sarambadagi hujiksi koi hotel khangde adagi koi myam unabam tinabam sidai sum sarambadagi hujiksi vote oina sum olak badong okay shifty tong do banate violence habisdagi loan dagi vote oina olak ba okay adagi bullet ne sum torom dagi ballot lom da sum olak ba hai simade koi ui ko uike ado simadi khangi manipur se akoi khwai dagi jawba miyam jawba aduga masi sakti yemdana thingba ngamdaba adugo makhalgi akoi event si kai nodi election si oibran khalle okay mi khuding mak adum almost jawba koi voter gi turnout chauraba india gi te leba state singsi ga yengna matamda koi gi manipur gi vote ta thawa yaw sidi manipur sidi ani matik wang yam sathi wa ching de amuka su wangi ko ching gi koi outer sidi amuka su wangi masa thorpa thork tabai khang de koi evm dei thork pudadi yam thi wangi moisu natra ko masing thirak padu voter turnout si koi gi 90% cham gi manungda voter cham lebida koi gi mi maudra na koi gi vote thadaba aduma kendra masing si mamangi parliamentary election da outer gi si koi constituency taradi magi thorpa gi chang si 90% matuk thoe ade manungda koi gi singi mirem na singi weba aduga voter na koi gi tampak ki weba se samnai koi hairo ne ko da hairo adigi wangjing moisisu koi gi 84% 85% hadi chamada mafumanga mafumari asigi changdam thadi adu election nei si khwaidigi chawba koi gi yamna hoi apaba mienglomdagi yengadagi khwaidigi chawba democratic ki oba dugma makal gi festival of democracy ka jo haini ko adu ureba film yamdana koina festival of koi gi black money ade festival of adu ada violence adu mayam koina haining ba hajar ga su masing de yengadi voter gi turn out yengba adu turn out su yamna angpam oridi karino haida koi movement miyam gi lebak ki yoda awana atimatik nangiba aduga matam zupada akoi gi mailer ga chendaba mangjin da thaba koi nupi singse masina sumu nupa sing dagi hen basi kya yam hen gebu mamangi parliamentary koi juzik lairiba current parliament sigi mamangi election to giba matam da manipur gi se constituency humpuda yankhai hum doi di nupi ne hele bot thadabse thorak pase masing yam na thorak pai tare ko hoi mafam khara da budi koi gi mai sagi tasengna mi masing di thorok tana amanaga dum koi gi magi EVM tinji haitare phajan kolaga dum mathanna ga dum namaga hengalam ba dum badu khangdre ko nawai mamang da EVM tin bandage gi yet pem yawi dana ko ati mathanna thada da makut su e kaina ko khubi ti e kain tau gi ba sum koi hoi ase pro phagi ra khangde mayam thoki natra ado adugumba warga so koina magi voter turnout ki magi figure tu di lebak sidai koi nainar ko matam di manipur ji yang ine mamang da kramai tau gi election matam da koi ji kai do gi se an election sida di koi gi
yam chawi adu atai te leramba violence sidagi su sibagumba kaigumba di khangdre ko aduga tasengna machit thokpa violence di election bu helin I think sagi phiran jungbai matang da prepaid adigi postpaid pirai ga piram dega adi tongna masjid da phiran khakta gi issue khakta da mayam issue ai adi ticket pirai pirakti na tongna matam sida ayukta single ba phiran ji akoi nungdang phadi olim ni na ko sagi yanhatra ga de ko adi election nei sida ting sagi tum bacha ba hing kanu sing je koi gi 20 koi gi hing pung baro ama ani ga se ata sorok si mina pik thalim ne ko election nei sida di amna koi se adom dagi yenga di asuk yamna khogi india gi democracy da asuk yamna thajari ba asuk yamna khogi magi se da participation tori bisi yenga di hojik manipur na mai chakko matam da prime minister na ga hojik phau da wang na tumina ga lebe ga chi masi am pin de ka hari se adai de gi su hoine khoi yam kam di khana bi ko si matang si da ado hai ba de khoi na conclusion da pi bi tang lu bai tare kai no kan da election si sai festival democracy bu hai ro da gi koi festival ji ka da paning da bai tare negative sa khidra anyway yam phare election gi lauk thuk lere bani na adagi election ji dum irang phajana thokna bani india se mapung khara da kudam ha da bihar gum si rangam thui uttar pradesh ji phajana thui adagi di west bengal su khara thui dum ko jammu kashmir irang phajana thui ad handak ti khoina ung pari si moi mari manga irang thokpagi moigi ministry gi election violence ki pot adugi data sing yeng basi khoina khangi si adom de kitang nak lap thoraga manipur si adugi election violence ki map si yauksil lakadra na khoina pakat pe wane bande ki si kai no ka na khoida khoi gi gun gi kari gi maya ma sai thog lei base sim tam ani makta pul laga sida khoina kitang jingnei adu bo khoi still hope tawe khoina election je khoina masi amorom de di haida di masi conflict si resolve to ngam dra ko transform to ya bagi room adum lei bane ba conflict resolution na taba conflict transformation na atopam transform to adom daga ahi basing ga tawraga di fajana ga conflict si election si khudong chabloroga khoi transform tawraga adun ultimately conflict si resolve to doine ba adugi potaga changchal lakba oraga di phai adu how far madu kaya na practical oi ba du khoi naina bam thui da khangai sing na dagi di sarkar gi machinery sing hona bam chumme ba tawbudu ba khoi na haijaningi si di election si manipur si adum voter turnout si dum yam phajaba lamni aduga ching daga di khoi election nati selection ni ka chu haini me yam ko ade tam da su khoi na pakhat pana lan marak si election to si how far khoi election gi basic principle di free and fair election hai bane election ju free da nataba fair su oi hai bane ado kamai to na free and fair oi ga dorim no hai se ade di khoi gi election gi khoi gi model code of conduct for the guidance of political party ni candidate lauthoe ado guidance di yam yauri ko yauri si di khoi gi yam single na habi du maina masida guidance phatla yaure even election campaign to bagi wanga bagi flex kat bagi ade even party in power haidana khoi state amu party in power si double engine hari mina party in power si state su oiba india su party in power oiba party in power na to ba ya da mayam su sida piri ba ko ana si mayam si yeng changi adagi de khoi chief election commission of india na di handak ti yam phajan satharani eastern action law ni ka haimana ko aduna madu lobu ngam dori bra adu mayam da su election gi se khoi app ka su leirabani moina ko election app si mayam download to biraga akoi observer ga lakani any complaint si koi complaint to bagi habit si ju darka lai sum yani hena sum chatpa si sum daba any election gi model code of conduct violate tawri haibagi kanu se phambiraba sai app am lai election commission india gi app si download to bir app to the complaint he thajan biba adu yam darka lai ben khale ade election gi model code of conduct si nataba akoi ek am lai si dagi ni ko model code of conduct thulei se sai constitution gi election commission india the pure power layer mana superintendent tawduni election control tawduni election mana dagi conduct suman tawduni anu ya phajana powerful ni sai gi election commission of india se ado power am layer so power exercise to changi dana ko adu gi factor mayam layer ni ade model code of conduct si layer adu mathak ek am layer ek se ko yam kan aware oide masi amaru election matam dadi aina khamada candidate khuding mangna ade candidate ki chief agent mayam ade sarkar na ade gi election any mai le machinery sing masi khanga dabani masi representation of people's act 1951 haisi shida chapter mu yauri ba chapter election offenses haina election to offenses oina masida book to ya doini adu election offense tawrum baduga ngasai gi candidate to ga ma samjin na ba ngam evidence dai ta gi candidate disqualify book to doine